tung ꯍꯟꯕꯤ ꯈꯝꯕꯇꯣꯟ ꯃꯆꯤꯟꯗ ꯁꯣꯟꯕꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯍꯧꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯀꯨꯏꯅ ꯄꯟꯊꯔꯨꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯊꯕꯛ ꯁꯨꯐꯝ ꯂꯩꯕ ꯈꯣꯂꯥꯗꯨ ꯇꯝꯅ ꯂꯥꯛꯑꯦ꯫ ꯈꯣꯂꯥꯗꯨ ꯇꯝꯅ ꯂꯥꯛꯄꯗꯨꯗꯗꯤ ꯃꯥꯏꯃꯨꯒ ꯇꯣꯝꯕꯒꯁꯨ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯝꯅꯃꯛ ꯀꯣꯛꯂꯝꯂꯦ꯫ ꯅꯣꯕꯣ ꯑꯃꯗꯤ ꯑꯖꯤꯠꯁꯨ ꯅꯦ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ ꯇꯞꯅ ꯇꯞꯅ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯗꯤ ꯍꯥꯟꯅ ꯆꯨꯕ ꯆꯥꯡꯗꯒꯤ ꯈꯔ ꯄꯥꯊꯔꯛꯂꯦ꯫ ꯏꯟꯖꯤꯅꯤꯌꯔꯒꯤ ꯇꯤꯝ ꯑꯃꯗꯤ ꯁꯤꯟꯃꯤꯁꯤꯡ ꯅꯔꯦꯁ, ꯔꯥꯖꯦꯁ ꯑꯃꯗꯤ ꯂꯨꯈꯣꯏ ꯑꯍꯨꯝꯁꯨ ꯊꯕꯛ ꯁꯨꯐꯝ ꯁ꯭ꯄꯣꯠꯇ ꯂꯥꯛꯂꯒ ꯁꯦꯝꯂꯤ ꯁꯥꯔꯤꯕ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯉꯤ꯫ ꯇꯨꯔꯦꯜꯗꯨꯒꯤ ꯄꯥꯛ ꯆꯥꯎꯕ ꯌꯦꯡꯕ, ꯋꯥꯏꯠ ꯑꯃꯗꯤ ꯂꯦꯡ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯀꯥꯜꯀꯨꯂꯦꯁꯟ ꯇꯦꯛꯅꯤꯛ ꯀꯌꯥ, ꯃꯇꯤꯛ ꯆꯥꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯄꯥꯏꯈꯠꯄ, ꯑꯦꯡꯒꯜ ꯈꯨꯗꯤꯡꯃꯛꯇꯒꯤ ꯇꯉꯥꯏ ꯐꯗꯅ ꯄꯥꯏꯈꯠꯀꯗꯕ ꯈꯣꯡꯊꯥꯡꯁꯤꯡ, JCB ꯑꯃꯅ ꯇꯨꯔꯦꯜ ꯃꯄꯥꯜꯒꯤ ꯑꯁꯣꯡꯕꯁꯤꯡ ꯑꯗꯣ ꯐꯨꯝꯖꯤꯟꯕ ꯑꯃꯗꯤ ꯀꯣꯊꯣꯛꯏ꯫ ꯑꯗꯨꯒ 3-4 ꯆꯪꯗꯨꯅ ꯀꯣꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯤꯖꯤꯟꯅꯔꯤꯕ ꯃꯦꯟ ꯄꯥꯋꯔ, ꯊꯥꯗꯔꯤꯕ ꯏꯟꯄꯨꯠ ꯑꯥꯎꯠꯄꯨꯠ ꯂꯣꯏꯅ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕ ꯌꯥꯏ꯫ ꯑꯁꯨꯝꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯊꯕꯛꯇꯣ ꯀꯟꯅ ꯁꯨꯔꯤꯉꯩ JCB ꯑꯃꯒꯤ ꯌꯣꯠꯀꯤ ꯀꯣꯠꯅꯕ ꯁꯔꯨꯛ ꯑꯃꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗꯨꯒꯤ ꯁꯔꯨꯛ ꯑꯃꯗ ꯀꯣꯠꯂꯨꯕ ꯃꯇꯝꯗꯗꯤ ꯑꯆꯧꯕ ꯀꯣꯝ ꯑꯃ ꯑꯣꯏꯅ ꯀꯣꯠꯂꯨꯔꯦ꯫ ꯂꯩꯕꯥꯛꯇꯣ ꯀꯤꯟꯊꯔꯛꯑꯦ꯫ ꯂꯩꯔꯥꯏ ꯃꯄꯥꯜꯗꯨꯒꯤ ꯁꯔꯨꯛꯇꯣ ꯇꯨꯔꯦꯜꯒꯤ ꯏꯄꯥꯛꯇꯨꯗ ꯂꯩꯕꯥꯛ ꯃꯈꯩ ꯇꯥꯁꯤꯜꯂꯦ, ꯏꯀꯤꯟ ꯀꯤꯟꯊꯗꯨꯅ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ JCBꯒꯤ ꯀꯣꯠꯅꯕ ꯌꯣꯠꯀꯤ ꯁꯔꯨꯛ ꯃꯇꯣꯟꯗꯣ ꯁꯣꯔ ꯑꯆꯧꯕ ꯑꯃ ꯀꯣꯝꯗꯨꯒꯤ ꯃꯅꯨꯡꯗ ꯍꯣꯟꯗꯣꯔꯛꯂꯒ ꯆꯤꯡꯁꯤꯟꯈꯤꯕꯗꯧꯅ ꯇꯧꯏ꯫ JCBꯗꯨ ꯖꯔ ꯖꯔ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯗꯨꯅ JCBꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯗꯕꯒꯨꯝ ꯃꯌꯥꯏ ꯄꯨꯝꯕ ꯍꯦꯟꯖꯤꯟꯈꯤꯗꯨꯅ JCBꯗꯣ ꯀꯣꯝ ꯂꯩꯕ ꯑꯗꯣꯝꯗ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯗ ꯑꯀꯣꯏꯕꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯁꯤꯟꯃꯤꯁꯤꯡ ꯑꯃꯗꯤ ꯔꯥꯖꯦꯁ, ꯂꯨꯈꯣꯏ, ꯅꯔꯦꯁ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯃꯤꯠꯇ ꯂꯣꯏꯅ ꯎꯏ꯫ ꯃꯦꯟꯃꯥꯟ ꯑꯃꯠꯇ ꯇꯥꯗꯦ꯫ ꯃꯈꯣꯏꯁꯨ JCB ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯦ꯫ ꯔꯥꯖꯦꯁꯇꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯣ, ꯁꯣꯏꯗ꯭ꯔꯦꯗꯅ, ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯕ? ꯂꯥꯏꯔꯦꯜꯂ, ꯂꯤꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯑꯃꯨꯛ ꯅꯧꯅ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯤꯕ ꯃꯁꯦ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯅꯔꯦꯁ ꯑꯃꯗꯤ ꯂꯨꯈꯣꯏꯗꯤ ꯊꯣꯏꯅ ꯂꯥꯏꯇꯤꯟꯗ ꯊꯥꯖꯕ ꯂꯩꯇꯦ꯫ ꯑꯗꯨꯅ JCBꯁꯤꯒꯤ ꯃꯥꯒꯤ ꯄꯥꯔꯠ ꯌꯥꯗꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯀꯗꯥꯏꯗꯅꯣ ꯁꯤꯁꯇꯦꯝ ꯑꯃꯗ ꯁꯣꯏꯗꯅ ꯐꯦꯜ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯂꯧꯔꯝꯃꯤ꯫ JCBꯗꯣ ꯃꯃꯥꯏ ꯆꯨꯝꯕ ꯑꯃꯗꯤ ꯀꯛꯄ ꯉꯝꯗꯅ ꯗ꯭ꯔꯥꯏꯚꯔꯗꯨ ꯀꯣꯝ ꯂꯩꯕ ꯃꯄꯥ ꯑꯗꯣꯝꯗ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯟꯕꯗꯣ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯗ꯭ꯔꯥꯏꯚꯔꯗꯣ ꯄꯥꯈꯠꯄꯣꯏ ꯊꯀꯠꯄꯣꯏ ꯗ꯭ꯔꯥꯏꯚꯔ ꯃꯁꯥꯗꯨ ꯃꯥꯒꯤ ꯊꯣꯡꯗ ꯍꯥꯡꯗꯣꯛꯂꯒ ꯐꯠ ꯂꯥꯎꯅ ꯆꯣꯡꯊꯔꯛꯂꯦ꯫ ꯑꯗꯨꯕꯨ JCBꯗꯨꯒꯤ ꯃꯅꯥꯇꯣꯟ ꯑꯁꯥꯡꯕꯗꯨꯃꯗꯤ ꯀꯣꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ JCBꯗꯣ ꯃꯥꯒꯤ ꯉꯪꯂꯝꯕ ꯃꯈꯣꯜꯗꯣ ꯆꯞ ꯂꯦꯞꯈꯤ꯫ ꯃꯐꯝꯗꯨ ꯄꯨꯝꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯉꯪꯂꯝꯕ JCBꯒꯤ ꯃꯈꯣꯜꯗꯨꯅ ꯂꯦꯞꯈ꯭ꯔꯒ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯅꯔꯦꯁꯇꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ JCB ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯃꯌꯥꯝꯗꯣ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ꯫ JCB ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯆꯩꯅꯥꯗꯨꯒ ꯂꯣꯏꯅꯅ ꯏꯀꯥꯏꯕ ꯀꯩꯕ ꯃꯤꯌꯥꯝ ꯃꯥꯡꯗꯨꯗ ꯃꯃꯥꯏꯗꯣ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯌꯥꯝ ꯊꯤꯅ ꯅꯔꯦꯁꯅ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯆꯩꯔꯦ, JCB ꯊꯧꯕꯕꯨ ꯑꯗꯨꯃꯥꯏꯅ ꯊꯧꯕ꯭ꯔꯣ? ꯁꯥꯔ, ꯑꯩꯅ ꯅꯠꯇꯦ꯫ ꯍꯥꯏ, ꯅꯆꯤꯟꯗꯨ ꯈꯨꯝꯅꯨ, ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯀꯅꯤ꯫ ꯅꯁꯥꯒꯤ ꯑꯁꯣꯏꯕꯗꯨꯕꯨ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯤꯡꯗ꯭ꯔꯤꯕ ꯅꯆꯤꯟꯗꯨꯅꯤꯅꯦ ꯑꯩꯅ ꯌꯥꯝ ꯉꯛꯏꯁꯦ꯫ ꯁꯥꯔ, ꯑꯩ ꯇꯁꯦꯡꯅ ꯇꯧꯒꯦ ꯌꯥꯎꯅ, ꯁꯣꯏꯒꯦ ꯌꯥꯎꯅ ꯁꯣꯏꯈꯤꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯆꯦꯛꯁꯤꯟꯅ ꯁ꯭ꯇꯤꯌꯥꯔꯤꯡꯁꯦ ꯄꯥꯏꯖꯕꯅꯤ ꯁꯥꯔ꯫ ꯍꯥꯏ, ꯆꯦꯛꯁꯤꯟꯅ ꯁ꯭ꯇꯤꯌꯥꯔꯤꯡ ꯄꯥꯏꯕꯒꯤ ꯃꯍꯩꯔꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯁꯥꯔ, ꯑꯩ ꯆꯍꯤ 10 ꯍꯦꯟꯅ JCB ꯊꯧꯔꯛꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯦ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯥꯏꯅ꯫ ꯅꯪꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅ ꯑꯗꯨꯅꯔꯣ ꯂꯩꯔꯥꯏꯗ ꯊꯧꯖꯤꯜꯂꯤꯁꯦ? ꯁꯥꯔ,
ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯨꯕ ꯃꯥꯜꯂꯦ ꯍꯩ ꯅꯆꯤꯟꯗꯨ ꯈꯨꯝꯅꯨ ꯅꯪꯅ ꯇꯧꯕꯗꯨꯅ ꯍꯥꯏꯕꯅꯤꯅꯦ ꯃꯤꯠꯁꯦ ꯇꯥꯡꯂꯝꯕ ꯑꯃ ꯅꯪꯅ ꯇꯧꯕ ꯊꯕꯛꯇꯣ ꯑꯩꯁꯨ ꯎꯔꯝꯃꯣꯏ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡꯁꯤꯗꯤ ꯏꯃꯤꯠꯁꯤꯅ ꯎꯔꯦ ꯃꯁꯤꯗꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯎꯅ ꯎꯁꯤꯟꯅꯔꯣꯏ ꯁꯥꯔꯒꯤ ꯃꯊꯛꯇ ꯑꯩꯅ ꯈꯨꯝꯕ ꯅꯠꯆꯗꯦ ꯑꯆꯨꯝꯕꯗꯣ ꯍꯥꯏꯖꯕꯅꯦ ꯑꯩꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯁꯛꯎꯗꯕ ꯁꯥꯎꯝ ꯑꯃꯅ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯟꯈꯤꯕꯅꯦ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤꯗꯣ ꯁꯛꯎꯗꯕ ꯁꯥꯎꯝ ꯁꯥꯔ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯃꯨꯛꯇꯗꯤ ꯊꯥꯖꯕꯤꯌꯨ ꯁꯛꯎꯗꯕ ꯁꯥꯎꯝ ꯑꯃꯅ ꯆꯤꯡꯁꯤꯟꯈꯤꯕꯅꯦ ꯌꯥꯔꯦ ꯂꯦꯞꯍꯧꯔꯣ ꯍꯩꯇ꯭ꯔꯒ ꯍꯩꯇꯦ ꯍꯥꯏꯌꯨ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝꯁꯤꯒ ꯆꯥꯁꯤꯟ ꯆꯨꯁꯤꯟꯅꯔꯣꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯌꯥꯝ ꯉꯥꯡꯒꯅꯨ ꯁꯥꯔ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯅꯪꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯅꯔꯦꯁꯅ ꯃꯤꯌꯥꯝ ꯃꯥꯡꯗꯨꯗ ꯄꯥꯈꯪ ꯃꯆꯥ JCB ꯊꯧꯕꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯥꯏꯖꯕꯗꯣ ꯃꯍꯥꯛ ꯃꯅꯥꯗ ꯇꯥꯅꯤꯡꯗꯦ ꯃꯋꯥꯁꯨ ꯂꯧꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯋꯥꯁꯦ ꯍꯥꯏꯔꯨꯔꯒꯁꯨ ꯍꯥꯏꯔꯤꯕ ꯋꯥꯗꯨꯒꯤ ꯀꯥꯟꯅꯐꯝ ꯂꯩꯔꯣꯏ ꯋꯥ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ ꯆꯟꯅꯐꯝ ꯈꯪꯂꯣꯏ ꯑꯃꯔꯣꯝꯗ ꯅꯔꯦꯁ ꯂꯥꯏꯇꯤꯟ ꯄꯟꯕ ꯌꯥꯗꯕ ꯂꯥꯏꯇꯤꯟ ꯄꯜꯂꯨꯕ ꯃꯇꯝꯗ ꯍꯦꯛꯇ ꯑꯆꯥꯎꯕ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯩꯕ ꯉꯥꯡꯕ ꯇꯧꯔꯛꯀꯗꯕꯁꯤꯡꯗꯨꯒꯤ ꯈꯜꯂꯨꯕꯗ ꯇꯁꯦꯡꯅ ꯇꯟꯕ ꯐꯥꯎꯏ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯕꯗ ꯋꯥꯔꯨꯁꯤꯜ ꯂꯩꯇꯕ ꯋꯥꯐꯝꯁꯤꯒꯤ ꯋꯥꯔꯨꯁꯤꯜ ꯊꯤꯕ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯔꯥꯖꯦꯁꯇꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯔꯥꯖꯨꯒꯤ ꯃꯇꯧꯗꯨꯗ ꯔꯥꯖꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯅꯔꯦꯁꯅ ꯀꯔꯤ ꯌꯦꯡꯂꯦ ꯇꯨꯃꯤꯟ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ JCBꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯧꯗꯣꯛꯅꯕ ꯋꯥꯈꯜ ꯇꯧ ꯂꯦꯞꯄꯅ ꯀꯥꯟꯅꯔꯣꯏꯀꯣ ꯑꯗꯨꯗ ꯆꯤꯟꯇꯥ ꯇꯧꯔꯒ ꯆꯤꯟꯇꯥ ꯇꯧꯗꯣꯏ ꯑꯣꯏꯔꯒꯅ ꯅꯁꯥꯅ ꯈꯪꯅ ꯊꯕꯛ ꯇꯣꯛꯈ꯭ꯔꯣ ꯅꯪꯅ ꯉꯝꯃꯣꯏ ꯍꯩꯔꯣꯏ ꯍꯥꯏꯔꯒꯅ ꯗ꯭राꯏꯚꯔ ꯑꯍꯩꯕ ꯌꯥꯝ ꯂꯩ ꯑꯃ ꯍꯦꯛꯇ ꯃꯍꯨꯠ ꯁꯤꯟꯒꯦ ꯅꯔꯦꯁꯀꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯍꯦꯟꯅ ꯏꯀꯥꯏꯕ ꯐꯥꯎꯔꯦ ꯔꯥꯖꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯃꯔꯥ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯂꯨꯞꯊꯔꯒ ꯈꯥ ꯆꯤꯛꯇꯨꯅ ꯂꯩ ꯊꯕꯛꯁꯤꯕꯨ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯇꯧꯈꯤꯗ꯭ꯔꯥ ꯃꯊꯟꯇ ꯋꯥꯈꯜꯅ ꯆꯃꯝꯂꯦ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯅꯪꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯃꯪꯗ ꯐꯥꯎ ꯍꯦꯛ ꯃꯪꯂꯨꯗꯦ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯔꯥꯖꯦꯁꯇꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯔꯥꯖꯨꯕꯨ ꯌꯥꯝꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯂꯨꯈꯣꯏꯗꯤ ꯑꯃꯔꯣꯝꯗ ꯅꯔꯦꯁꯀꯨꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤꯅꯤ ꯇꯟꯖꯥꯗꯨꯗ ꯂꯨꯈꯣꯏꯁꯨ ꯌꯥꯎꯁꯤꯜꯂꯦ ꯍꯥꯏꯌꯨꯅꯦ ꯅꯪꯒꯤ ꯀꯔꯤ ꯃꯣꯠꯅꯣ ꯁꯥꯔꯅ ꯍꯪꯉꯤꯁꯦ ꯅꯪ ꯁꯨꯃꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯏꯗꯧ ꯑꯣꯏꯔꯗꯤ ꯅꯪ ꯇꯣꯛꯈꯤꯕꯅ ꯐꯅꯤ ꯌꯥꯝ ꯂꯦꯝꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯅꯪꯕꯨ ꯌꯨꯒ ꯊꯛꯄ꯭ꯔꯣ ꯅꯪꯒꯤ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯒ ꯍꯥꯏꯔꯗꯤ ꯊꯛꯂꯝꯒꯗꯕ ꯃꯥꯜꯂꯦ ꯌꯨ ꯊꯛꯂꯒ JCB ꯊꯧꯕꯗꯤ ꯌꯥꯔꯣꯏꯅꯦ ꯁꯤꯒꯤ ꯊꯕꯛꯁꯤꯗ ꯊꯥꯡ ꯃꯇꯣꯟ ꯃꯆꯤꯟ ꯑꯇꯨꯝꯕ ꯑꯃ ꯄꯥꯏꯔꯒ ꯆꯛ ꯆꯛ ꯊꯤꯟꯕꯒꯨꯝꯕ ꯋꯥꯍꯩꯁꯤꯡꯁꯤꯅ ꯑꯃꯨꯛ ꯔꯥꯖꯨꯕꯨ ꯃꯇꯤꯛ ꯊꯣꯛꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕꯁꯨ ꯅꯠꯇꯕ ꯑꯁꯣꯏꯕ ꯑꯃꯒꯤꯗꯃꯛ ꯑꯁꯨꯛ ꯆꯥꯎꯅ ꯃꯔꯥꯜ ꯑꯃ ꯁꯤꯔꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗꯒꯤ ꯆꯥꯎꯈ꯭ꯔꯕ ꯂꯤꯟ ꯑꯃꯨꯕ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯂꯦꯞꯇꯨꯅ ꯂꯩꯕ ꯂꯨꯈꯣꯏꯒꯤ ꯃꯈꯣꯡꯗꯨ ꯂꯤꯟꯗꯨꯅ ꯆꯤꯛꯀꯦ ꯇꯧꯔꯝꯃꯦ ꯈꯗꯥꯡ ꯅꯣꯝꯂꯤꯉꯩ ꯂꯨꯈꯣꯏꯗꯤ ꯂꯤꯟ ꯂꯥꯛꯏꯒ ꯃꯁꯥꯗꯣ ꯈꯪꯖꯗꯦ ꯑꯃꯔꯣꯝꯗ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇꯒꯤ ꯂꯤꯟ ꯂꯥꯛꯄꯗꯣ ꯅꯔꯦꯁꯇꯨ ꯎꯔꯝꯃꯦ ꯃꯥꯒꯤ ꯃꯤꯃꯥꯡꯗꯅꯤ ꯔꯥꯖꯦꯁꯁꯨ ꯎꯏ ꯂꯤꯟ ꯍꯥꯏꯗꯨꯅ ꯔꯥꯖꯦꯁꯅ ꯀꯟꯅ ꯂꯥꯎꯏ ꯂꯤꯟ ꯂꯨꯈꯣꯏ ꯑꯃꯗꯤ ꯔꯥꯖꯨ ꯑꯗꯨꯝꯅ ꯂꯤꯟ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯂꯤꯟꯗꯨꯅ ꯈꯖꯤꯛꯇ ꯉꯥꯏ ꯆꯤꯛꯀꯗꯕ ꯂꯨꯈꯣꯏꯗ ꯃꯇꯝꯗꯨꯗ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯕ ꯌꯣꯄꯥꯛ ꯑꯃ ꯄꯥꯏ ꯅꯔꯦꯁꯅ ꯐꯠ ꯂꯥꯎꯅ ꯂꯤꯟꯗꯨꯒꯤ ꯃꯁꯥꯗ ꯌꯣꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯥꯜꯂꯦ ꯑꯁꯨꯝꯅ ꯌꯥꯟꯕꯗꯗꯤ ꯂꯤꯟꯗꯣ ꯃꯇꯠ ꯃꯇꯠ ꯇꯠꯇꯨꯅ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯀꯥꯎꯗꯨꯅ ꯂꯤꯟꯗꯨꯒꯤ ꯑꯔꯣꯏꯕ ꯄꯨꯡꯖꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯌꯥꯝꯗꯨ ꯏꯊꯛ ꯊꯛꯀꯠꯂꯦ ꯏꯔꯥꯡ ꯂꯥꯡꯉꯦ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯊꯧꯗꯥꯗꯨꯅ ꯂꯨꯈꯣꯏꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯦ ꯂꯤꯟꯗꯨꯅ ꯃꯉꯣꯟꯗ ꯆꯤꯛꯂꯝꯂꯕꯗꯤ ꯀꯝꯗꯧꯕ ꯈꯜꯂꯨꯕꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯔꯥꯖꯦꯁ ꯑꯃꯗꯤ ꯅꯔꯦꯁꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯍꯧꯖꯤꯛꯇ ꯃꯩꯁꯥ ꯄꯨꯝꯕ ꯔꯥꯖꯨꯒꯤ ꯃꯊꯛꯇ ꯍꯩꯊꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯃꯨꯠ ꯃꯨꯠꯊꯠꯈ꯭ꯔꯦ ꯃꯉꯣꯟꯗꯒꯤ ꯈꯔ ꯅꯥꯊꯩꯈ꯭ꯔꯦ ꯅꯔꯦꯁ ꯃꯁꯥꯁꯨ ꯃꯁꯥ ꯃꯊꯟꯇ ꯉꯁꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯂꯝꯗꯦ ꯃꯍꯥꯛ ꯇꯁꯦꯡꯅ ꯋꯥꯈꯜꯗ ꯑꯀꯤꯕ ꯄꯥꯈꯠꯄ ꯐꯥꯎꯏ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯀꯝꯗꯧꯅ ꯃꯈꯨꯠꯇ ꯌꯣꯄꯥꯛꯇꯨ
ꯀꯔꯝꯅ ꯄꯥꯏꯈꯠꯂꯒ ꯇꯥꯞ ꯂꯥꯎꯅ ꯂꯤꯟꯗꯨꯕꯨ ꯃꯈꯨꯠ ꯄꯦꯟꯅ ꯍꯥꯠꯂꯨꯔꯤꯕꯅꯣ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯗꯦ꯫ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ꯫ ꯇꯟꯖꯥꯗꯨꯗ ꯄꯥꯔꯞ ꯆꯨꯔꯝꯕ ꯅꯣꯡ ꯑꯗꯣ ꯑꯃꯨꯛꯅ ꯉꯧꯔꯣꯏ ꯃꯇꯥꯒꯨꯝ ꯀꯟꯅ ꯁꯥꯐꯨ ꯀꯟꯅ ꯆꯨꯕ ꯍꯧꯔꯛꯂꯦ꯫ ꯁꯤꯟꯃꯤ ꯑꯃꯅ ꯂꯤꯟꯁꯦ ꯃꯇꯠ ꯃꯇꯠ ꯇꯠꯂꯦ, ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯊꯝꯕꯗꯤ ꯌꯥꯔꯣꯏꯅꯦ, ꯃꯐꯝ ꯆꯥꯅ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯕꯗꯤ ꯐꯕꯅꯤ꯫ ꯁꯤꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ꯫ ꯂꯤꯟꯒꯤ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯇꯤꯡꯈꯤꯠꯀꯅꯨꯅꯦ, ꯂꯤꯟ ꯍꯥꯠꯄꯁꯦ ꯑꯐꯕ ꯅꯠꯇꯦꯅꯦ꯫ ꯃꯣꯏꯒꯤ ꯊꯣꯛꯄ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯃꯌꯥꯝꯗꯣ ꯄꯨꯊꯣꯛꯇꯨꯅ ꯃꯆꯤꯟꯗ ꯍꯥꯏꯅꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯇꯤꯌꯥ ꯄꯨꯝꯕꯗ ꯈꯥꯛꯄ ꯂꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯏꯊꯥ ꯊꯥꯖꯗꯅ ꯈꯪꯍꯧꯗꯅ ꯕ꯭ꯔꯖ ꯑꯃ ꯇꯥꯔꯛꯂꯒ ꯎ ꯑꯀꯪꯕ ꯑꯃꯗ ꯃꯩ ꯑꯣꯏꯅ ꯆꯥꯛꯂꯛꯂꯦ꯫ ꯕ꯭ꯔꯖ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜꯗꯨꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯃꯌꯥꯏꯗ ꯇꯪꯈꯥꯏ ꯈꯥꯏꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯑꯇꯤꯌꯥꯗꯒꯤ ꯑꯁꯨꯝꯅ ꯕ꯭ꯔꯖ ꯇꯥꯔꯛꯂꯒ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯃꯥꯡꯗꯨꯗ ꯎ ꯑꯀꯪꯕꯗꯣ ꯃꯩꯅ ꯆꯥꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯊꯥꯖꯔꯝꯗꯦ꯫ ꯅꯣꯡꯗꯨꯁꯨ ꯃꯀꯥ ꯂꯥꯝꯅ ꯆꯨꯔꯤ, ꯊꯤꯡꯕꯤꯅꯕ ꯂꯩꯇꯅ꯫ ꯑꯀꯣꯏꯕꯗ ꯕ꯭ꯔꯖ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯅꯥꯗꯨꯗꯤ ꯁꯦꯒꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯃꯍꯩ ꯐꯤꯕꯝ ꯐꯠꯆꯤꯜꯂꯛꯇꯕꯒ ꯑꯣꯏꯔꯤꯕ ꯅꯣꯡꯁꯤꯡꯁꯤꯒꯤ ꯐꯤꯕꯝꯗꯨꯅꯒ ꯃꯇꯠ ꯇꯠꯄ ꯂꯤꯟꯗꯣ ꯐꯨꯝꯂꯝꯗꯅ ꯑꯗꯨꯝ ꯈꯣꯂꯥ ꯂꯩꯕ ꯑꯗꯣꯝꯗ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯝꯃꯦ꯫ ꯅꯣꯡꯗꯨꯗ ꯑꯃꯨꯛ ꯂꯦꯟ ꯑꯃꯨꯛ ꯌꯥꯎꯔꯛꯂꯦ꯫ ꯀꯨꯝꯒ ꯂꯥꯏꯒ ꯄꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯨꯗꯤꯠ ꯊꯣꯛꯈꯩ ꯆꯨꯕ ꯅꯣꯡꯁꯤꯅ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯆꯥꯅꯕ ꯆꯦꯡ ꯍꯋꯥꯏ ꯂꯧꯔꯨꯁꯨ ꯍꯥꯏꯗꯨꯅ ꯗꯤꯌꯥꯏ ꯑꯃꯗ ꯅꯣꯕꯣ, ꯑꯖꯤꯠ, ꯈꯝꯕꯇꯣꯟ, ꯇꯣꯝꯕ, ꯃꯥꯏꯃꯨ ꯃꯈꯣꯏ ꯄꯨꯟꯅ ꯑꯌꯨꯛ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯊꯥꯈꯤꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯆꯦꯡ ꯍꯋꯥꯏꯗꯨ ꯂꯧꯔꯨꯕ ꯂꯥꯛꯄꯗ ꯁꯥꯡꯂꯕ ꯂꯝꯕꯤꯗꯨꯗ ꯗꯥꯝ ꯁꯥꯕ ꯃꯐꯝꯗꯣ ꯌꯧꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯃꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯈꯣꯏꯗꯨ ꯆꯥꯅꯕ ꯂꯩꯁꯤꯜꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏ ꯔꯥꯖꯦꯁꯅ ꯊꯥꯕꯅꯤ꯫ ꯑꯗꯨꯅ ꯊꯕꯛ ꯁꯨꯐꯝꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯏ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯐꯠꯇ꯭ꯔꯕ ꯆꯤꯡ ꯂꯝꯕꯤꯗꯨꯗ ꯂꯣꯛꯆꯞ ꯃꯆꯥꯗꯨꯗ ꯊꯋꯥꯏ ꯀꯌꯥꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ꯫ ꯃꯈꯣꯏꯅ ꯆꯥꯅꯕꯗꯨ ꯁꯦꯟꯅꯔꯤ꯫ ꯃꯃꯥꯡꯗ ꯈꯔ ꯑꯃ, ꯃꯅꯤꯡꯗ ꯈꯔ ꯑꯃ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯆꯠꯃꯤꯟꯅꯔꯤ꯫ ꯈꯝꯕꯇꯣꯟꯅ ꯃꯅꯤꯡꯗ, ꯇꯣꯝꯕꯒ ꯃꯥꯏꯃꯨꯒ ꯄꯨꯟꯅ, ꯑꯖꯤꯠꯀ ꯅꯣꯕꯣꯒꯅ ꯗ꯭ꯔꯥꯏꯚꯔ ꯀꯣꯉꯥꯡꯒ ꯃꯃꯥꯡꯗ ꯇꯣꯡꯂꯤ꯫ ꯅꯣꯡꯁꯨ ꯐꯨꯗꯤꯠ ꯊꯣꯛꯈꯩ ꯆꯨꯏ꯫ ꯆꯤꯡꯅꯨꯡꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝ ꯑꯣꯏꯕꯅ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯊꯥꯔꯞ ꯑꯣꯏꯅ ꯊꯥꯕꯗꯧꯅ ꯇꯧꯏ꯫ ꯃꯃꯥꯡꯗ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯀꯣꯉꯥꯡꯗ ꯂꯩꯆꯤꯜ ꯀꯨꯡꯅ ꯊꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯕ ꯃꯇꯝꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯗꯧꯅ ꯊꯣꯛꯂꯦ꯫ ꯂꯩꯆꯤꯜꯗꯨꯁꯨ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯍꯥꯏꯖꯤꯟꯈꯤ ꯊꯥꯏ꯫ ꯅꯣꯕꯣ ꯑꯃꯗꯤ ꯑꯖꯤꯠꯇꯤ ꯂꯣꯛꯆꯞꯇꯨꯗ ꯂꯩꯆꯤꯜ ꯃꯔꯛꯁꯤꯗ ꯒꯥꯔꯤꯁꯤꯅ ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯊꯦꯛ ꯊꯦꯛꯇꯨꯅ ꯆꯤꯡ ꯂꯝꯕꯤꯁꯤꯗ ꯊꯧꯕ ꯎꯔꯒ ꯃꯤꯍꯨꯜꯗꯣ ꯄꯥꯏꯊꯣꯛꯀꯦ ꯇꯧꯏ꯫ ꯑꯀꯤꯕ, ꯄꯥꯈꯠꯄ, ꯈꯣꯏꯔꯥꯡꯕ ꯐꯥꯎꯏ꯫ ꯋꯥꯈꯜꯅ ꯀꯥꯡꯂꯝ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯈꯜꯂꯩꯗꯕ ꯋꯥꯈꯜ ꯀꯌꯥ ꯀꯔꯥꯏꯗꯒꯤꯅꯣꯁꯨ ꯈꯪꯗꯦ ꯂꯥꯝꯁꯤꯟꯗꯨꯅ ꯄꯪꯈꯟꯗ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯣꯛꯁꯤꯗ ꯇꯥꯁꯤꯟꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯈꯥꯡꯎꯊꯛꯇ ꯄꯨꯟꯁꯤ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯒꯥꯔꯤ ꯇꯣꯡꯗꯕ ꯌꯥꯔꯣꯏ꯫ ꯇꯥꯟ ꯆꯥꯗ꯭ꯔꯕꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯑꯒ ꯐꯜ ꯂꯥꯎꯅ ꯗ꯭ꯔꯥꯏꯚꯔꯁꯤꯅ ꯈꯨꯗꯣꯡꯊꯤꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯄ ꯎꯕꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯈꯜꯂꯨꯕꯗ ꯅꯣꯕꯣꯗꯣ ꯋꯥꯈꯜꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯆꯥꯟꯅꯅ ꯃꯃꯥꯡꯗ ꯇꯣꯡꯂꯤꯕꯗꯣ ꯃꯁꯥꯗꯣ ꯆꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗꯦ꯫ ꯋꯥꯈꯜꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏ ꯆꯤꯡ ꯂꯝꯕꯤꯗꯣ ꯎꯕ ꯃꯇꯝꯗ꯫ ꯑꯗꯨꯕꯨ ꯗ꯭ꯔꯥꯏꯚꯔ ꯀꯣꯉꯥꯡꯁꯨ ꯈꯪꯉꯤ ꯃꯥꯡꯗ ꯇꯣꯡꯂꯤꯕ ꯃꯈꯣꯏ ꯑꯅꯤꯗꯨꯒꯤ ꯑꯋꯥꯕꯗꯨ ꯎꯕꯗ ꯃꯤꯍꯨꯜꯗꯣ ꯐꯥꯊꯅꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯑꯀꯤꯕ ꯄꯥꯈꯠꯄꯗꯣ ꯐꯥꯊꯅꯕ ꯇꯧꯏ꯫ ꯃꯍꯥꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯡꯇꯛꯅꯕꯗꯣ ꯐꯥꯖꯤꯟꯅꯕ ꯊꯧꯔꯥꯡꯉꯤ꯫ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯊꯋꯥꯏ ꯋꯥꯗꯕꯗꯤ ꯅꯠꯇꯦ꯫ ꯗꯤꯌꯥꯏꯗꯣ ꯇꯣꯡꯅ ꯑꯋꯥꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗꯨꯗ ꯌꯧꯔꯨꯕꯗꯤ ꯈꯟꯕꯗ ꯊꯋꯥꯏ ꯃꯆꯥꯗꯨ ꯋꯥꯏ꯫ ꯗꯤꯌꯥꯏ ꯃꯅꯤꯡꯗꯨꯗꯒꯤ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯎꯔꯤꯕ ꯆꯤꯡ ꯂꯝꯕꯤꯗꯨꯒꯤ ꯇꯝꯊꯤꯔꯤꯕ ꯐꯤꯕꯝ, ꯂꯩꯆꯤꯜꯂꯣ ꯅꯣꯡꯉꯣ ꯑꯅꯤ ꯄꯥꯗꯨꯅ ꯅꯨꯡꯊꯤ ꯅꯣꯡꯃꯪꯕ ꯑꯇꯤꯌꯥꯗꯨꯅ ꯑꯉꯥꯟꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯉꯥꯏꯔꯦ ꯒꯥꯔꯤꯒꯤ ꯍꯦꯗꯂꯥꯏꯠꯇꯨ ꯊꯥꯡꯒꯠꯄ ꯍꯧꯔꯦ꯫ ꯃꯔꯝꯗꯤ ꯇꯞꯅ ꯑꯁꯨꯝ ꯃꯝꯁꯤꯜꯂꯛꯄꯗꯒꯤ ꯍꯦꯗꯂꯥꯏꯠꯇꯨ ꯊꯥꯜꯂꯒ ꯆꯤꯡ ꯂꯝꯕꯤꯗꯨꯗ ꯗꯤꯌꯥꯏꯗꯣ ꯊꯧꯕ ꯍꯧꯔꯛꯂꯦ꯫
ꯗꯤꯌꯥꯏꯗꯨꯅ ꯆꯠꯂꯦ ꯃꯥꯒꯤ ꯄꯟꯊꯨꯡꯐꯝ ꯑꯃꯒꯤ ꯑꯁꯨꯝꯅ ꯆꯤꯡꯒꯤ ꯒꯣꯂꯥꯏꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯒꯥꯔꯤꯗꯣ ꯊꯧꯔꯛꯄ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯅ ꯗꯤꯌꯥꯏꯗꯣ ꯈꯥꯝꯂꯛꯑꯦ ꯅꯨꯄꯤꯗꯨꯅ ꯈꯥꯝꯃꯛꯄꯒ ꯒꯥꯔꯤ ꯊꯧꯔꯝꯕ ꯀꯣꯡꯉꯥꯡꯁꯨ ꯆꯞ ꯂꯦꯞꯄꯦ ꯀꯣꯡꯉꯥꯡꯁꯨ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ ꯅꯨꯄꯤꯗꯨ ꯐꯤꯃꯨ ꯉꯥꯛꯇ ꯁꯦꯠꯂꯦ ꯅꯨꯟ ꯑꯃꯒꯤ ꯐꯤꯖꯣꯜꯗ ꯃꯁꯛꯁꯨ ꯀꯌꯥ ꯁꯦꯡꯄꯥꯇꯅ ꯎꯏ ꯀꯣꯡꯉꯥꯡ ꯌꯦꯡꯂꯒ ꯅꯨꯄꯤꯗꯨꯅ ꯏꯕꯨꯡ ꯑꯩꯕꯨ ꯀꯣꯂꯦꯟ ꯐꯥꯎꯕꯗ ꯊꯤꯟꯕꯤꯔꯝꯃꯣ ꯀꯣꯡꯉꯥꯡꯅ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏꯗꯤ ꯁꯅꯥ ꯂꯣꯛꯆꯧ ꯃꯥꯏꯀꯩ ꯄꯥꯡꯗꯣꯏꯅꯤ ꯀꯣꯂꯦꯟꯗꯤ ꯆꯠꯂꯣꯏ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯇꯝꯒꯤ ꯏꯄꯨꯡ ꯅꯆꯟꯕꯨ ꯑꯝꯇ ꯊꯤꯟꯕꯤꯔꯝꯃꯣ ꯏꯆꯟ ꯂꯝꯕꯤ ꯄꯨꯟꯗꯤꯌꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯝꯕꯤ ꯄꯨꯟꯗ꯭ꯔꯕꯅꯤꯅ ꯅꯨꯄꯤꯗꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯦ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎ ꯃꯍꯥꯛ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯀꯣꯡꯉꯥꯡꯁꯨ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯑꯗꯨꯃꯛ ꯊꯧꯕ ꯍꯧꯔꯛꯂꯦ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯃꯃꯥꯏꯗꯣ ꯊꯦꯛ ꯊꯦꯛꯇꯨꯅ ꯂꯩꯆꯤꯟ ꯂꯣꯡꯐꯥꯏ ꯃꯔꯛ ꯑꯗꯨꯗ ꯊꯧꯕ ꯍꯧꯔꯛꯂꯦ ꯀꯤꯂꯣꯃꯤꯇꯔ ꯑꯃꯒꯤ ꯆꯥꯡꯗ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯛꯂꯦ ꯀꯤꯂꯣꯃꯤꯇꯔ ꯑꯃꯒꯤ ꯆꯥꯡꯗ ꯃꯥꯅ ꯉꯁꯥꯏ ꯈꯥꯝꯂꯝꯕ ꯃꯄꯥꯗꯨꯗꯒꯤ ꯒꯥꯔꯤꯗꯣ ꯊꯧꯔꯛꯄꯒ ꯉꯁꯥꯏ ꯂꯝꯕꯤꯗ ꯒꯥꯔꯤ ꯈꯥꯝꯂꯛꯈꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯐꯤꯖꯣꯜꯗꯣ ꯁꯦꯠꯂꯒ ꯂꯦꯞꯄꯝꯃꯦ ꯅꯨꯄꯤꯗꯨꯅ ꯍꯟꯗꯛꯃꯨꯛꯁꯨ ꯃꯈꯨꯠ ꯈꯠꯇꯨꯅ ꯒꯥꯔꯤ ꯈꯥꯝꯃꯨ ꯍꯥꯏꯔꯦ ꯀꯣꯡꯉꯥꯡꯁꯨ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯦ ꯋꯥꯈꯜꯗꯗꯤ ꯈꯜꯂꯦ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯆꯞ ꯃꯥꯟꯅꯕ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯩꯔꯝꯂꯤꯕꯅꯣ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯑꯩꯒꯤ ꯃꯤꯠꯇ ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯑꯩꯕꯨ ꯑꯁꯤ ꯈꯜꯂꯗꯨꯅ ꯀꯣꯡꯉꯥꯡꯗꯨꯅ ꯅꯨꯄꯤꯗꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯥꯎꯔꯛꯑꯦ ꯑꯝꯇ ꯉꯥꯏꯕꯤꯌꯣ ꯒꯥꯔꯤꯁꯦ ꯀꯗꯥꯏ ꯌꯧꯒꯗꯣꯏꯅꯣ ꯑꯗꯨꯕꯨ ꯀꯣꯡꯉꯥꯡ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯖꯦꯜꯅꯤ ꯑꯍꯣꯡꯕ ꯁꯨꯛꯂꯩ ꯂꯩꯇꯦ ꯃꯥꯅꯤ ꯈꯣꯟꯖꯦꯜꯁꯤꯅꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯒꯤ ꯑꯍꯣꯡꯕ ꯂꯩꯇꯦ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯔꯕ ꯁꯛꯇꯝꯗꯨꯅ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇ꯭ꯔꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯈꯪꯉꯤ ꯅꯨꯄꯤꯁꯤ ꯉꯁꯥꯏꯒꯤꯗꯨꯅꯤ ꯀꯝꯗꯧꯅ ꯃꯐꯝꯁꯤꯗ ꯃꯥ ꯅꯣꯡ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯑꯣꯌꯥ ꯀꯥꯏ ꯌꯧꯗꯣꯏꯅꯣ ꯗ꯭ꯔꯥꯏꯚꯔ ꯀꯣꯡꯉꯥꯡ ꯈꯨꯝꯅꯤꯡꯗꯕꯒꯨꯝ ꯍꯥꯏꯔꯦ ꯁꯅꯥ ꯂꯣꯛꯆꯧ ꯌꯧꯗꯣꯏꯅꯦ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯀꯣꯂꯦꯟ ꯌꯧꯔꯣꯏꯗ꯭ꯔꯣ ꯑꯣꯌꯥ ꯀꯣꯂꯦꯟꯗꯤ ꯌꯧꯔꯣꯏꯅꯤ ꯕꯦꯝꯃ ꯑꯗꯣ ꯑꯣꯌꯥ ꯅꯆꯟꯃꯛꯅꯤ ꯈꯜꯂꯒ ꯑꯩꯕꯨ ꯀꯣꯂꯦꯟ ꯌꯧꯅꯕ ꯊꯤꯟꯕꯤꯔꯝꯃꯣ ꯃꯗꯨ ꯌꯥꯔꯣꯏꯗꯦ ꯕꯦꯝꯃ ꯗ꯭ꯔꯥꯏꯚꯔ ꯀꯣꯡꯉꯥꯡꯅ ꯈꯨꯝꯂꯛꯄꯅꯦ ꯅꯨꯄꯤꯗꯨ ꯀꯣꯡꯉꯥꯡꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯋꯦ ꯑꯗꯨꯒ ꯍꯥꯏꯔꯦ ꯌꯥꯔꯣꯏ ꯊꯤꯟꯗꯕ ꯌꯥꯔꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯕꯨ ꯀꯣꯂꯦꯟ ꯌꯧꯅꯕ ꯊꯤꯜꯂꯣ ꯋꯥꯔꯤꯁꯤꯒꯤ 10ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ